Paujadi Yumham Oiba Pau Kharab de Tokkhre. Ngasi dagi Sero Surveillance Study Oikhre. Tim Taragani Toina Jumthong Lising Maricha Dukta Study Chatagadore. Manipur Laigakna Mamangda Laktokibagi Matung Inna Sero Surveillance Study Manipurgi. District Mari de Ngasi dagi Directorate of Health Services na Thaba Oikhre. Study asi December ki tang taramapan Faoba Satagane. Hairiba Sero Surveillance Study asi Manipur ki tampaki khangdri District ani amasung singi oina khangdri District ani punna District Mari de Ngasi dagi Thaba Oikhre. Hairiba District sing adudi tampaki oina Imphal West amasung Kaksing District ne. Singi oina Ukhrul amasung Sosanpur District Sero Surveillance Study asi pangthokane. Laikhakna pangthokadurba study asi ki matung ina tampak amadi singi khangdri District sing da urban amadi rural haina khaidoktuna study pangthokane. Hairiba mafam sing adu Laika ki team taragani thoina data amadi sample khonggatpagi thabak chathagane. Tampaki khangdri District ani dagi urban area nipan da leiba miui humraga nipan amasung rural area tara dagi miui humraga tarukta random oiba test tauba amadi data laukhatgadore. Singi district ki oina so khangdri district ani asida urban amadi rural area haina khaidoktuna urban area gi ward ani dagi miui nifuga taruk amasung rural area gi khunggang tarani thoi dagi random oina khangdri miui humrada test tauduna punna household lising mari chatrukta test taunaba pandam thamle. Test tauba phangba result ki matung inna miui amma mamang da Covid-19 virus ka samnar khraba natragana samnar khidribra aiba adu khangbang amangadore. Karigumba miui amma test tauba matamda negative result laklagade miui da Covid-19 virus ka mamang da thengna khidriba miui oina logane loinana bhakado makhatana virus asidaki ngaktokna ba section thorong launaba khangangadore. Karigumba test tauba matamda positive result laklabadi mahakado mamang da Covid-19 virus ka samna khraba miui amma oina logane adu moinamak masagi aksangna puthokjaba antibody amana laina adu thengna pangamkhiba oina logane. Pangthokadurba test adu da lakba result aduna kanagumba amaki numit khodingi pangthokpa thaudang da akaiba leiroi haire. Hairiba result adugi matung ina lebak miyam marakta sahi ki matung ina nupa amadi nupi singi marakta masana antibody kaya jamna puthokpa ngamjaba amadi laina asigi symptomic amadi asymptomic na jingba phibam sing adu khangdokpa ngamhangane. Madugi matung ina leingakna Covid-19 thengna ba thabak paikatpada asuba mateng amu ohenba ngamgane. Maramatu namyamna hairiba Sero Surveillance Study asida mateng pangsin binaba Manipur Sarkar ki Directorate of Health Services na apel tawre. Election nakshil Laklaga women bandar zone gani tawriba maram chade. Moirang Municipal Council na Manipur da Municipal Council kunmari amade Nagar Panchayat ani ki election lagliba January sok lising ani kunmathoy da pangthokane ahinriba matam asida women bandar 114 zone gani tawriba ase maram chade yon bajaroi haina Moirang Kendra Progressive Front ki General Secretary M. Uddam Kumar na Moirang Film Lekidre pangthokpa paugi mifam amada phangdokhre. Mahakna makha taraduna yon gadurba women bandar 114 ki mamal asi market price pa crore mari hele. Masih karamba sakot thorangi lambi de sinna gadori bano natragana councillor sing sain ngayan da loi gadori bra. Karigumba mayak singdana jolabadi council asigi manung da thokpa khwaidigi chawba thokdok oigane. Councillor sing na yena gadaba oirabadi personal liability act ki makhada sanpham sing adu soidana lokhanaba logi mateng laurakane. Hiramasi da ima lup amada su jai jai khibat Leikhre maramasi na numit tarit ni ki manung da council na sengdokadabane. Amromda handa councillor amana e-rickshaw manga permit joli hai aduga amuk manga ga jona ba hondare 3-wheeler rickshaw puller singsu permit pigadaba khantadana permit pangpi da piraga lambi chinba hengane masisu kupna khantabiyo haike paugi mifam adu da front kilusing ba kya susar wyakhe maragasida positive orban nan local ama cycle tongduna laklaga yunakoda magna leigadaba mafam kadaidano hnglare. Yamna ngakpa thokdok ama oina Covid-19 positive orban nan local amana ngarang nungthil pung ahum makharum taba matamda Covid Care Center oiriba Yunako School da cycle tonglaga Lakhre loina mahaki laying pangmafam pibiyo aina daksin ki aire. Hauzik Covid Care Center oiriba Yunako da lairiba nan local asiga pause asiga wari telephone da sanaba matamda phongdor khibadi mahak Orissa ki Chandrapara district ki manung chanba bandadar khungdagine mahaki maming Surchandra Khandia kawe masagi sei kuntarit chore ngasi dagine sahi marirong ki mamang dagi Imphal da laktuna naga mapal singthimbo lairakta baragi ka amada leibane mahaki sinphamna pipe fitting tawbane. Mahakna ai ngasi dagi nubit humni ki mamang da mahaki masa nungaraktabadagi Rajmedi City da satuna Covid-19 test tawkhe maduda positive oire haiba confirm tawkhe matung da mahak oiriba Yunako gi maming asi hana mahakna takhibadagi ngarang nungthil pung ahum makharum taba matamda mahaki cycle tonglaga Yunako school tamna lakhibane. Covid Care Center asi yauroba matung da center asibo run taunabagi damak laiba staff sing da mahaki laifam pibinaba haijake.
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯍꯥꯛ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯐꯥꯁꯠ ꯐ꯭ꯂꯣꯔꯗ ꯂꯩꯐꯝ ꯄꯤꯗꯨꯅ ꯉꯔꯥꯡꯗꯒꯤ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯅ ꯌꯨꯅꯥꯀꯣ ꯇꯝꯅ ꯂꯥꯛꯈꯤꯕ ꯑꯗꯨꯅꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯦ नियम की पॉजिटिव मई सेक्शन थौरांग की थबक लौखलगा एम्बुलेंस चिंबद पूरग कोविड केयर सेंटर थम्बीगदब तौदबदगी नन लोकल असिना मसागे पुंसी कंजलबगीदमक साइकिल तोंगलगा जुनाको कोविड केयर सेंटर लाखिबने आइरे रिजर्व फॉरेस्ट उ यanthatpa thingba changloba Thoubal Forest के ऑफिशियल सिंह मियोई खरा नोंगमई उतुना तांथोरखरे वाइडौ प्रोटेक्टेड फॉरेस्ट एरिया की मनुंग चना चानम संरोप खुन की ममांग थंगना सरुकता लेरिबा चिंग की सरुकता होब उचान पांबी अमदी अतै उ पांबी सिंग सखंगदबा मियोई खरना था अनि अहुम की ममांगदगी हौना तुमना जानथले आइबगे पाव फंगबदगी करंग Thoubal Forest डिवीजन की टीम अमना सिंग की सरुक असिदे यंगसिनबा लाकपद सखंगदबा डबल बेरेन नोंगमई न चिंगबा पाइबा मियोई खरना फॉरेस्ट डिपार्टमेंट की मियोई सिंग अदुदा दामका तंगदुना तांथोरखरे लोइनना फॉरेस्ट डिपार्टमेंट की ऑफिशियल सिंग अदुगा पुन्ना लोइरकिबा लोइनरकिबा मंकनबा पांबा एनजीओ अमगी मियोई सिंगदसु उतुप पतब सिनदुना फुरखरे आइरे पाउसे असिना फंगबा पाउगे मतुंग इनदी कैराव केंद्र की मनुंग चना लेबा चनम संरोक खुन की ममांग थंगबा सरुकत लेरे रिजर्व फॉरेस्ट की सरुकत मियोई खरना हंदक उचान पांबी जानी की मथकता यानथत्खरे मदुदा नतना मफम अदुदा उ यानबा उ खाइनरबा पालोंग सेमदुना उ सिंग अदु खाइरगा होंदोकपगी थबक चथखरे लेप्तना उ जानथलकपदगी हाउजिते चिंगमाई के सरुकता पुंको कोपगी फिममदा लेरे रिजर्व फॉरेस्ट असि की मनुंगदा हौरिबा उचान पांबी सिंग यानथत्पगी पाव असि फंगबदगी ngarang Thoubal Forest डिवीजन की टीम अमा सिंगी सरक अदुदा चत्तुना यंगचननबा होनाखे लोइनना साखंगदबा सिंगना यानथलिबा उ सिंग अदु हंदोकनबा थबक लौखनबा होनबदा साखंगदबा नोंगमई पाइबा मियोई खरा थोमजिलक्तुना फॉरेस्ट ऑफिशियल सिंग नोंगमई उतुना की खंगनबगी थबक चथदुना तांथोरखिबनी आइरे ngasi nubit tarani boirang kendra pumba sintha lepagi khongjang changchilamba adu MLA na thugaiduna dukan angan khebabo penakhitre boirang kendra de leiriba tongan ba civil society organization marina mifam pangtokduna ngasi November 13 dagi hauna nubit tarani boirang kendra pumba sintha lepagi khongjang changchinbada boirang kendra gi MLA na police ki mateng loduna sintha lepagi khongjang thugaiduna dukan chingthong angan khre boirang kendra gi MLA ki thong asibu boirang kendra de leiriba tongan ba civil society organization marina pendaba phongdokre handak moirang kendra da Covid-19 positive oiba mi ki masing khangen engalakba loinana Covid-19 na siba miyo yorokpadagi moirang kendra da leiriba civil society mari aibadi keke moirang apunba lob all moirang Covid-19 voluntary committee mapil moirang amadi moirang worker association na oreb loduna ngasi dagi huna numit tarani chupna sintha lepagi khongjang changchinba aukibane अदुबो मोइरांग केंद्र की MLA ओइरिबा पी शरतना मियामना लौखिबो वरे बसि थुगाइदुना पुलिस सिनरक मोइरांग कैथेल द लेबा दुकान सिंग आंगन के आइरे ngasi ayuk tagi huna apunba committee की member सिंगना मोइरांग कैथेल अमदि केंद्र सिन बथुंगना चतुना Covid-19 दगी गाक्तोंना बा सेक्शन तरंग लौखना बा awareness पिखे लोइनना नमित तरानी सिंथा लेबगी खोंजंग जंगसिन बियु दुकान थोंग हांग पिगनु आइके अदुबा मियामना जंगसिलबा खोंजंग असि करिसु लैतना खंदुना मोइरांग केंद्र की MLA ना पुलिस दाक्तुना नंपुदा मोइरांग कैथेल अमदि अकोइबदा लेरिबा दुकाल कया पुलिस ना ngakलागा हांगन के आइरे पावसिना आइ मोइरांग की MLA ना चतरिबा थोंग असि यामना नुआइते मियामबो Covid-19 की हेत ताजरसनु आइबगा चपमानै मखाताना मोइरांग केंद्र की मनुंग द Covid-19 पॉजिटिव ओइबा मियोई अमदि सिबा नाबा यौरकलबदि कनाना दायित्व ओइगदबनो आइबदो MLA ना खंगफम थोके मणिपुर की चीफ मिनिस्टर बेड बिरेन नेगेटिव ओइरे मणिपुर की चीफ मिनिस्टर एन बिरेन Covid-19 पॉजिटिव ओइदुना नहान कै होम आइसोलेशन तौदना लेरंबा अदो ngasi टेस्ट तौबा मतमदा नेगेटिव ओइरे आइरे पाउसी असि के चीफ मिनिस्टर एन बिरेन का वरी सानाबा मतमदा महाकना फोंदोकिबदे ngasi टेस्ट तौबदा नेगेटिव ओइरबनिना हयेंगदगी होना लेबाक मियावगी थबक मपुंग फाना तौबा हौरगनी लोइनना डिसेंबर 2 दा इरंग थोंगबो RCC ब्रिज ओइना साननबगी उरे युंग तमनबगी थौरम पैखलगनी हाइनसु फोंदोखे काक्सिंग द मापन पॉजिटिव ओइरे ngasi kaksing wairi ward number 1 amadi kaksing ning thauleika ward number 8 ta punna mioi umraga nipan covid test taukhre test taukiba asida mioi nipan positive oire Delhi da Manipuri Nupi ama mangkhibadagi thiba khangdri haukiba November 13 gi nungtil pung ahuma kharam tarakba adwaida sakolsem tolika sahi umpurum surapi Manipuri Nupi ama Delhi ki ashram area dagi mangkhibadagi ngasi bawba mari makhong amata khangba leidre hariba nupi asiba phangnaba honabada mateng pangbinaba Manipuri Students Association Delhi Masat की प्रेसिडेंट साइखोम सिंखै nganbana चेरोल अमदा अपील तौरकले हारिबा नुपी असिनि मिनागोरम अंगांग ट्यूशन लौबा चटकेबदगे हलकमंत्रे आइदुना थीबदा फंखिदबने माक मणिपुरी लोल दगी हेना खंगदे मसिगी मतंग मसात की मेंबर
volunteersing na angam upai tawna tongan mabiyusing da circulate tawduna masat ke official Facebook amadi WhatsApp group kaya da thagaduna miyam jangna honakhe loidana masat ke secretary lanchen binacho Women Commission Manipur report ama tawduna nupi asi thiba da mateng pangbina ba ayakre aire adubo hojik thiba khangdana leiba nupi asi tasengna mangkhrabara hinglibra kidnap tawkhrabra kamdawkhrabagi aibasi hojik ajobo wang ama oiduna leire Maramaduna Manipur government gi maikaidagisu mari leina basingda pau phawiduna hariba miyoi asi phangnaba thibagi thabakta angama mateng pangbiyu aina masana aroibada thamlakle Covid-19 nabe MLA Nupi sire BJP ki losing bisu oiribi aduga Rajasthan ki MLA Kiran Maheshwari ma ki sample test tawbada coronavirus positive oikhibadu Gurgaon da leiba hospital da sire mak sahi yankai mapan chukre Kiran Maheshwari Rajasthan da MLA homla oirak lebine mahak ngarang numidang Leikhidre bane Rajasthan Laklaga dauna laisat hengalak pasi yenglaga December amadagi kontra mathoi papa numidang pung dipandagi ayuk pung taru Faoba district taragum dagi headquarter town sing curfew Thokkhre Keithelsing Thbk sufmsing aduga lalol idiki complexing nongtil pung taret dagi thingjinnaba Thokkhre arubeda content sing asigi maro ipa pau khara asi pau damjariba Manipur local news YouTube channel amadi Facebook page asidagi yang video bopna mo padhaga jari loinana channel asina tumda kanarbadi subscribe like and share to wakabi group na mopo amukha na thaga jari